ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯃꯃꯤꯡꯅ ꯏꯆꯦꯝꯒꯤ ꯂꯥꯏꯔꯕꯤ ꯊꯕꯥꯇꯣꯟ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯛꯂꯤꯕ ꯑꯁꯤ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯨꯡꯗꯝꯕꯅꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯗꯝ ꯊꯤꯅ ꯇꯝꯕꯤꯔꯝꯂꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯍꯦꯛ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯈꯛ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯆꯦꯝ ꯊꯥꯗꯣꯏꯅ ꯆꯔꯩ ꯐꯤ ꯁꯥꯗꯨꯅ ꯊꯕꯛ ꯁꯨꯔꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯂꯩꯀꯣꯜꯗꯒꯤ ꯂꯩ ꯍꯦꯛꯇꯨꯅ ꯂꯩ ꯄꯔꯦꯡ ꯁꯦꯝꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯂꯛꯄ ꯑꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯁꯨꯕ ꯅꯣꯝꯕꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯨꯕ ꯅꯣꯝꯕꯗ ꯑꯋꯥꯕ ꯂꯩꯇ꯭ꯔꯕ ꯃꯆꯤꯜ ꯃꯅꯥꯎꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯇꯔꯥ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯜꯗ ꯊꯝꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯐꯝꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯥꯗꯅ ꯊꯕꯥꯇꯣꯟꯅ ꯇꯩꯔꯦꯡ ꯑꯃꯗ ꯂꯪ ꯍꯥꯞꯇꯨꯅ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯛꯅ ꯍꯦꯟꯅ lumꯈꯤꯕꯅ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯁꯨ ꯈꯪꯍꯧꯔꯨꯗ꯭ꯔꯦ꯫ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕꯤ ꯊꯕꯥꯇꯣꯟꯅ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯐꯤ ꯁꯥꯔꯤꯕꯤ ꯃꯆꯦ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯨꯕ, ꯃꯇꯝ ꯑꯁꯦ ꯌꯧꯁꯤꯟꯈ꯭ꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯂꯦꯕ." ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯤꯕꯗꯨ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯊꯥꯗꯣꯏꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯊꯕꯥ, ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯅꯦ?" "ꯉꯁꯥꯏꯅ ꯇꯨꯝꯅꯤꯡꯂꯤ, ꯏꯆꯦ ꯉꯥꯏꯔꯤꯅꯤ, ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯃꯇꯝ ꯑꯁꯤꯁꯨ ꯐꯅ ꯊꯦꯡꯂꯤ, ꯏꯆꯦ ꯇꯨꯝꯃꯨꯔꯁꯤ." "ꯐꯤ ꯑꯁꯤ ꯃꯔꯥꯛ ꯑꯃꯇꯪ ꯀꯥꯟꯒꯗꯕ ꯉꯥꯏꯔꯦ, ꯃꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯛꯊꯠꯂꯝꯂꯒꯅꯦ ꯇꯨꯝꯂꯒꯦ ꯇꯧꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩ ꯌꯣꯟꯕ ꯆꯠꯄꯗ ꯐꯤ ꯑꯁꯤꯁꯨ ꯄꯨꯈꯤꯗꯣꯏꯅꯤ, ꯃꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕ, ꯑꯗꯨꯅ ꯉꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯅꯪ ꯍꯥꯟꯅ ꯐꯃꯨꯡꯗ ꯆꯪꯂꯝꯃꯨ, ꯏꯆꯦꯁꯨ ꯀꯨꯏꯔꯣꯏꯗ, ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯆꯪꯂꯛꯑꯒꯦ." ꯏꯆꯦꯅ ꯑꯁꯨꯝꯅ ꯊꯦꯡꯂ ꯐꯥꯎꯕ ꯐꯤ ꯁꯥꯗꯨꯅ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯑꯍꯤꯡ ꯃꯤꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯁꯦꯜ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯃꯇꯝ ꯅꯥꯏꯗ꯭ꯔꯦ꯫ ꯃꯇꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯁꯥꯗꯨꯁꯨ ꯇꯣꯏꯅ ꯅꯥꯕ ꯍꯧꯔꯤꯕꯗꯨꯅꯤ꯫ ꯅꯥꯔꯕ ꯀꯥꯟꯗ ꯋꯥꯔꯤꯕꯁꯦ ꯏꯆꯦ ꯅꯪ ꯅꯊꯟꯇꯅꯤ, ꯁꯣꯏꯗꯅꯁꯨ ꯅꯥꯔꯛꯂꯒꯅꯤ꯫ ꯏꯆꯦ, ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯣ, ꯑꯋꯥꯠꯄ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯣ." "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯐꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪ ꯇꯨꯝꯅꯤꯡꯂꯒꯅꯅꯦ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯨꯔꯣ, ꯏꯆꯦꯅꯦ ꯐꯤ ꯑꯁꯤ ꯍꯦꯛ ꯀꯛꯄꯒ ꯆꯪꯂꯛꯑꯒꯦꯕ, ꯏꯆꯦ ꯃꯔꯝ ꯃꯣꯛꯄꯤꯅꯤ." ꯊꯕꯥꯇꯣꯟ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯊꯥꯗꯣꯏꯗꯤ ꯑꯗꯨꯃꯛ ꯐꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯕꯥꯇꯣꯟ ꯃꯆꯦꯅ ꯁꯥꯔꯤꯕ ꯐꯤꯗꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯎꯏꯊꯈꯤ꯫ ꯃꯁꯥ ꯑꯗꯨ ꯈꯞ ꯈꯞ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯃꯆꯦꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯗꯨꯅ ꯇꯨꯝꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯥꯎꯊꯦꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯊꯕꯥꯇꯣꯟꯅ ꯎꯏꯔꯤ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯨ ꯀꯩꯗꯧꯒꯦꯕ? ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ." "ꯅꯪ ꯇꯨꯝꯊꯣꯛꯂꯨꯔꯣꯁꯦ, ꯏꯆꯦꯅꯦ ꯐꯤ ꯑꯁꯦ ꯍꯦꯛ ꯁꯥꯕ ꯂꯣꯏꯁꯤꯟꯕꯒ ꯐꯠ ꯆꯪꯂꯛꯂꯒꯦ, ꯀꯨꯏꯔꯔꯣꯏ ꯂꯣꯏꯒꯗꯧꯕ꯫ ꯅꯪꯅ ꯎꯏꯔꯤꯕꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯃꯨꯛ ꯎꯞꯊꯈꯤꯅꯤꯀꯣ." ꯍꯟꯗꯛꯃꯨꯛꯇꯤ ꯊꯕꯥꯇꯣꯟꯗꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯃ ꯁꯠ ꯍꯥꯏꯔꯛꯏ, "ꯏꯆꯦꯝ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯁꯤꯅ ꯌꯨꯝꯊꯪꯅꯕꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯥꯞꯄꯗ ꯌꯩꯗꯨꯅ ꯈꯣꯝꯂꯦꯟ ꯇꯨꯡꯀꯨꯟ ꯇꯥꯟꯕꯕꯨ ꯍꯧꯗꯣꯛꯂꯝꯂꯒꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯗꯨꯅ ꯑꯀꯥꯏꯕ ꯈꯣꯟꯖꯦꯜꯕꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯏꯆꯦ, ꯐꯤ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯣꯕ, ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ." ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯍꯟꯗꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯗꯣꯏ ꯐꯤ ꯁꯥꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ
ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯇꯣꯟꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯣꯏꯅꯦ, ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝꯁꯤꯗ ꯃꯜꯂꯕ ꯑꯩꯒꯤ ꯌꯣꯡꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯡꯒꯜꯗꯦꯝꯅ ꯍꯨꯟꯕꯒꯤ ꯃꯈꯣꯜ, ꯇꯦꯝꯅ ꯗꯪ ꯗꯪ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯌꯨꯝꯂꯣꯟꯅꯕꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯐꯤꯁꯥꯀꯣꯜ ꯑꯁꯤꯅ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯅꯋꯥ ꯈꯨꯗꯤꯡꯃꯛꯀꯤ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟꯕꯨ ꯍꯧꯗꯣꯛꯂꯝꯂꯒꯅꯤꯀꯣ꯫ ꯄꯂꯦꯝ ꯑꯃ ꯑꯣꯏꯕꯤꯁꯤꯡꯅ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯏꯗꯧ ꯊꯤꯅ ꯁꯥꯎꯅꯤꯡꯂꯝꯈ꯭ꯔꯅꯤꯗ꯫ ꯑꯩꯅ ꯑꯍꯤꯡ ꯑꯁꯤꯗ ꯐꯤ ꯁꯥꯕ ꯑꯁꯤ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯒꯗ꯭ꯔꯅꯦ? ꯃꯁꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯕꯥꯇꯣꯟꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯇꯨꯝꯅꯤꯡꯂꯤꯕꯗꯨ ꯐꯈꯤꯗꯨꯅ ꯃꯤꯠꯂꯨꯗ ꯇꯔꯪ ꯂꯥꯏꯖꯍꯧꯔꯛꯏ꯫ ꯃꯆꯤꯜꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯕꯅ ꯇꯧꯕ ꯊꯕꯛꯇꯤ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯀꯅꯥꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯧꯕ ꯁꯥꯔꯁꯨ ꯃꯁꯤꯅ ꯃꯤꯒꯤ ꯃꯤꯀꯞꯄꯨꯗꯤ ꯊꯣꯛꯍꯜꯂꯨꯔꯤ꯫ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝꯁꯤꯗ ꯀꯧꯖꯦꯡ ꯍꯔꯧꯒꯤ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯅꯝꯍꯠꯇꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯏꯆꯦ ꯅꯪꯇꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜꯗ ꯀꯧꯖꯦꯡ ꯍꯔꯧꯁꯨ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯇꯒꯤ ꯈꯜꯂꯒ ꯍꯤꯡꯕ ꯌꯥꯗꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯐꯤ ꯁꯥꯕ ꯑꯗꯨ ꯇꯣꯛꯂꯦ꯫ ꯃꯈꯣꯡꯗ ꯐꯥꯕ ꯁꯅꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯦ꯫ ꯐꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯝꯂꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯈꯜꯗꯨ ꯐꯨꯝꯕꯪꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯊꯥꯗꯣꯏ ꯊꯕꯥꯇꯣꯟ ꯍꯧꯒꯠꯄꯗ ꯃꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯤ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯃ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯧꯔꯛꯏ, ꯍꯩ ꯊꯥꯗꯣꯏ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯃꯄꯥꯜꯗꯒꯤ ꯑꯗꯨꯝꯅ ꯀꯧꯔꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯊꯕꯥꯇꯣꯟꯁꯨ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯝꯆꯥ, ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯌꯨꯛꯁꯤꯗ ꯂꯥꯛꯄꯕꯣ? ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯧꯔꯥꯡꯅꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯂꯩꯔꯕꯒꯦ ꯀꯥꯏꯅ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯍꯤꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯅꯈꯣꯏꯅ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯅꯦ꯫ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯁꯨ ꯑꯍꯤꯡꯗ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯉꯔꯥꯡꯁꯦ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯍꯤꯡꯗ ꯐꯤ ꯁꯥꯔꯛꯀꯅꯨ꯫ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯁꯥꯎ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯂꯝꯖꯥ ꯃꯆꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯋꯥꯌꯣꯡ ꯆꯥꯅꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯊꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯕꯥꯇꯣꯟꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯏꯊꯣꯡ ꯑꯅꯤ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯅꯁꯨ ꯈꯪꯕꯤꯕ ꯉꯝꯗꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯌꯦꯟꯗꯥꯏ ꯊꯟꯅ ꯂꯩ ꯍꯦꯛꯂꯨꯔꯦ꯫ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯑꯃꯅ ꯂꯩ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯩꯁꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯟꯊꯛ ꯄꯅꯥꯒ ꯈꯨꯟꯈꯥ ꯄꯅꯥꯒ ꯄꯅꯥ ꯀꯥꯡ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯄꯅꯥ ꯀꯥꯡ ꯁꯥꯟꯅꯕ ꯑꯁꯤꯗ ꯊꯥꯗꯣꯏꯁꯨ ꯀꯥꯡꯈꯨꯠ ꯑꯣꯏꯅ ꯌꯥꯎꯒꯗꯧꯔꯤ꯫ ꯂꯩꯖꯕ ꯈꯔꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯨꯅ ꯀꯥꯡꯁꯪꯕꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯇꯣꯟꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯪꯕꯨꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯟꯗꯨꯅ ꯂꯩꯔꯔꯦ꯫ ꯀꯥꯡ ꯁꯥꯟꯅꯕ ꯑꯗꯨ ꯍꯧꯒꯗꯧꯔꯦ꯫ ꯊꯥꯗꯣꯏ ꯍꯧꯒꯠꯇꯨꯅ ꯀꯥꯡꯁꯪ ꯃꯌꯥꯏꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯪꯅ ꯆꯪꯈꯣꯟꯕꯤ ꯆꯦꯡꯂꯧꯁꯛ ꯑꯃꯗꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯎꯅ ꯁꯣꯟꯅꯩ꯫ ꯐꯖꯩꯗꯀꯣ ꯊꯥꯗꯣꯏ ꯑꯁꯦ, ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯃꯇꯧ ꯑꯁꯤꯗꯤ ꯌꯦꯡꯕꯒꯤ ꯄꯦꯅꯥꯏꯗꯦꯀꯣ꯫ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯐꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯇꯁꯨ ꯅꯠꯇꯦꯗ, ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯥꯏꯋꯥꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯀꯔꯤ ꯈꯨꯐꯖꯅꯣ ꯈꯪꯗꯦ꯫ ꯑꯎꯕ ꯅꯍꯥ ꯄꯥꯈꯪ ꯃꯈꯩꯗꯤ ꯃꯈꯣꯏꯕꯨ ꯎꯕꯗ ꯂꯣꯏꯅ ꯉꯥꯎꯅꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯜꯗꯨ ꯈꯔ ꯋꯥꯎꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣ, ꯃꯁꯛ ꯐꯖꯔꯒ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯗ꯫ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯄꯨ ꯄꯥꯡꯁꯨꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯋꯥꯔꯛꯇ ꯁꯥꯠꯄꯤ ꯇꯌꯥꯜꯗꯣ ꯃꯄꯥꯜ ꯊꯣꯡꯗꯗꯤ
ꯌꯥꯝꯅ ꯐꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯍꯨ ꯆꯦꯟꯕꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯛ ꯈꯛꯇꯅ ꯌꯥꯄꯣꯟꯇꯦꯗ, ꯍꯧꯅ ꯂꯣꯟꯆꯠ ꯍꯥꯏꯕ ꯈꯪꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯂꯩꯇꯕ ꯂꯝꯖꯥ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯋꯥꯌꯣꯡ ꯆꯥꯅꯤ ꯍꯥꯏꯕꯒꯦ? ꯂꯥꯏꯃ, ꯈꯤꯠ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯑꯩꯍꯥꯛꯇꯤ꯫ ꯈꯨꯟꯊꯛꯀꯤ ꯅꯨꯄꯤ ꯆꯔꯣꯏ ꯈꯔ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯍꯨꯟꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯕꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯡ ꯁꯥꯟꯅꯕ ꯑꯗꯨ ꯍꯧꯔꯦ꯫ ꯅꯥꯀꯜꯗꯅ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯅ ꯀꯥꯡꯈꯨꯠ ꯑꯣꯏꯗꯨꯅ ꯀꯥꯡ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯏ ꯃꯇꯣꯟ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯂꯩꯃꯥꯏꯗ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯀꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥ ꯆꯨꯝꯅ ꯂꯪꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯌꯣꯏ ꯃꯇꯣꯟꯅ ꯊꯥꯗꯣꯏꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯊꯥꯗꯣꯏꯗꯒꯤ ꯆꯣꯏꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯀꯥꯡ ꯑꯗꯨꯕꯨ ꯂꯪꯂꯝꯃꯤ, ꯀꯥꯡ ꯑꯗꯨ ꯄꯥꯜꯂꯝꯃꯤ, ꯃꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯊꯥꯗꯣꯏꯅ ꯀꯥꯡ ꯄꯥꯟꯕ ꯑꯗꯨꯗ ꯌꯣꯏ ꯃꯇꯣꯟꯁꯨ ꯍꯔꯥꯎꯔꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨ ꯍꯧꯅ ꯈꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯀꯥꯡꯈꯨꯠ ꯅꯨꯄꯤ ꯑꯃꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯊꯥꯗꯣꯏ, ꯇꯨ ꯑꯁꯣꯝ ꯅꯨꯄꯥꯔꯣꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯅꯪꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ." ꯊꯥꯗꯣꯏꯁꯨ ꯐꯠ ꯍꯦꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯤꯠꯀ ꯆꯥꯟꯅꯔꯝꯃꯤ꯫ ꯏꯀꯥꯏꯊꯤꯕꯤ ꯊꯥꯗꯣꯏꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯇꯥꯔꯣꯏ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯤ꯫ ꯈꯣꯏꯃꯨꯅ ꯄꯥꯏꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯔꯥꯡ ꯂꯩꯏꯕꯨ ꯂꯣꯠꯁꯤꯟꯕꯤ ꯁꯤꯡꯉꯦꯜꯂ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯕꯗ ꯏꯀꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯀꯥꯡ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯟꯈꯥꯅ ꯊꯣꯏꯗꯨꯅ ꯀꯥꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ꯫ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯤ, ꯑꯗꯨꯕꯨ ꯐꯤꯗꯤ ꯑꯃꯠꯇ ꯁꯥꯔꯝꯗꯦ꯫ ꯃꯊꯟꯇ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯊꯕꯥꯇꯣꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤ꯫ ꯍꯟꯗꯛ ꯃꯆꯦꯝ ꯊꯥꯗꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯖꯩ꯫ ꯃꯆꯦꯝꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯏꯆꯦ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ?" ꯃꯅꯥꯎꯅꯨꯄꯤꯅ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯈꯪꯉꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ." "ꯀꯩꯁꯨ ꯇꯧꯗꯦ ꯀꯥꯏꯅ ꯅꯆꯤꯟ ꯊꯤꯒꯅꯨ꯫ ꯏꯆꯦꯅ ꯅꯍꯥꯟ ꯃꯈꯩ ꯁꯨꯛꯇꯧ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯊꯟꯇ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯩ ꯎꯔꯕꯅꯤ꯫ ꯅꯊꯟꯇꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ, ꯃꯔꯝꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." "ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯆꯠꯂꯣ, ꯅꯪꯒꯤ ꯊꯕꯛꯇꯨꯝ ꯇꯧꯖꯔꯨꯆꯣ." "ꯏꯆꯦ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯆꯦꯒ ꯑꯩꯒꯒꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗꯅꯤ꯫ ꯏꯆꯦ, ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯋꯥꯈꯜ ꯑꯗꯣ ꯃꯨꯟꯅ ꯈꯜꯂꯕ ꯑꯗꯨꯗ ꯅꯈꯣꯡꯗꯨ ꯊꯥꯡꯕꯤꯌꯨ꯫ ꯅꯈꯣꯡ ꯑꯗꯣ ꯊꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯑꯅꯤ ꯄꯨꯂꯞ ꯊꯥꯡꯖꯤꯟꯒꯅꯨ꯫ ꯅꯥꯛ ꯌꯦꯠꯇ ꯀꯔꯤ ꯂꯩꯔꯤ, ꯀꯝꯗꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯂꯝꯖꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯀꯅꯥ ꯑꯃꯅ ꯏꯁꯦꯝꯒꯤ ꯈꯨꯠꯄꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯏ꯫ ꯆꯤꯡꯈꯠꯄꯤꯕꯒꯤ ꯃꯍꯨꯠ ꯈꯨꯠꯁꯦꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯃꯔꯛꯇ ꯂꯪꯊꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯃꯇꯪꯁꯨ ꯈꯪꯖꯤꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯗꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕꯁꯤꯡꯗꯨ ꯐꯖꯅ ꯑꯃꯠꯇꯕꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯑꯗꯨꯃꯛ ꯅꯣꯛꯄꯦ ꯇꯧꯔꯤ꯫ ꯀꯥꯡ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇ ꯎꯖꯈꯤꯕ ꯄꯥꯈꯪ ꯃꯥꯒꯤ ꯐꯖꯕ ꯆꯦꯡꯂꯧ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯂꯝꯂꯥꯟꯕ ꯃꯥꯇꯒꯤ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯊꯨꯅ ꯑꯄꯥꯝꯕ ꯄꯣꯛꯂꯨꯔꯤꯕꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗꯤ ꯊꯥꯗꯣꯏꯗꯨ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯇꯧꯔꯗ꯭ꯔꯦ꯫ ꯐꯤꯃꯛꯇ ꯁꯥꯔꯦ, ꯁꯤꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯌꯧꯅ ꯁꯥꯕ ꯉꯝꯗꯔꯦ꯫ ꯆꯥꯛꯃꯛꯇ ꯊꯣꯡꯂꯤ, ꯆꯦꯡ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩ ꯄꯔꯦꯡ ꯁꯦꯝꯂꯤ, ꯃꯈꯨꯠꯇ ꯌꯦꯇꯨꯝꯅ ꯊꯤꯟꯖꯤꯟꯗꯨꯅ ꯏꯕꯨ ꯊꯣꯛꯂꯤ꯫
ꯃꯆꯦꯒꯤ ꯑꯁꯤꯒꯨꯝꯕ ꯑꯑꯣꯟꯕ ꯃꯇꯧ ꯑꯁꯤꯗ ꯊꯕꯥꯇꯣꯟꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯀꯌꯥ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯏꯕꯦꯝꯃ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯁꯥꯖꯠꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯕꯨ ꯉꯝꯗ꯭ꯔꯕꯔꯣ?" ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯊꯥꯗꯣꯏꯅ ꯁꯠ ꯈꯨꯝꯗꯨꯔꯛꯏ, "ꯍꯩ, ꯆꯠꯊꯣꯛꯑꯥꯗ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ, ꯑꯩ ꯀꯔꯤꯃꯇ ꯇꯧꯗꯦ." "ꯏꯆꯦ, ꯅꯅꯥꯎ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯔꯣ? ꯏꯆꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯣꯏꯅꯣ?" "ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯤ ꯃꯇꯧꯒꯨꯝꯅ ꯑꯁꯨꯛ ꯊꯨꯅ ꯑꯣꯟꯕ ꯏꯆꯦꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯁꯨꯝꯅ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯔꯕ? ꯏꯆꯦ, ꯅꯪ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯉꯁꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯦꯟꯕ? ꯏꯆꯦꯅ ꯐꯤ ꯁꯥꯔꯛꯇ꯭ꯔꯤꯕ, ꯀꯩꯊꯦꯜ ꯀꯥꯔꯛꯇ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ? ꯍꯣ, ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯏꯅꯤꯡꯅꯤ, ꯁꯥꯅꯤꯡꯉꯤ ꯁꯥꯅꯤ, ꯁꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯈꯟꯕꯁꯤꯗꯅꯦ ꯌꯦꯠꯈ꯭ꯔꯕ ꯄꯣꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯊꯃꯣꯏꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤ꯫ ꯌꯣꯏꯃꯇꯣꯟꯁꯨ ꯀꯥꯡ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ, ꯃꯍꯥꯛꯄꯨ ꯄꯥꯝꯖꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯌꯣꯏꯃꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯝꯃꯤ, ꯀꯌꯥ ꯑꯃꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯊꯦꯡꯅꯕꯁꯤ ꯌꯣꯏꯃꯇꯣꯟꯒꯤ ꯃꯃꯥ ꯑꯔꯨꯕꯤꯅ ꯑꯁꯨꯝ ꯃꯁꯤꯡ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯇꯣꯟꯒ ꯊꯥꯗꯣꯏꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯔꯤ꯫ ꯃꯁꯤꯕꯨ ꯈꯪꯂꯕꯗ ꯑꯔꯨꯕꯤ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ ꯈꯜꯂꯤ, "ꯀꯔꯤ, ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯃꯥꯒ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯁꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕ? ꯐꯩ, ꯈꯪꯒꯅꯤꯗꯅ, ꯑꯩ ꯑꯔꯨꯕꯤꯅꯤ꯫ ꯂꯝꯖꯥ ꯃꯆꯥ ꯑꯃꯅ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯗꯨꯕꯨ ꯇꯣꯔꯕꯣꯠ ꯃꯩꯔꯤ, ꯃꯥꯏꯔꯦꯟ ꯃꯔꯤ ꯊꯥꯗꯠꯄꯗꯧꯅ ꯄꯠ ꯍꯦꯛꯇ ꯑꯩꯅ ꯊꯥꯗꯠꯀꯅꯤ." ꯑꯁꯨꯝꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯟꯈꯥꯔꯣꯝꯒꯤ ꯄꯨ ꯄꯥꯡꯁꯨꯗꯕ ꯂꯝꯖꯥ ꯃꯆꯥꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯤꯕꯔꯣ? ꯆꯨꯝꯂꯕꯗꯤ ꯌꯥꯝꯅ ꯊꯨꯅꯅꯦ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯗꯣꯛꯍꯧꯀꯣ." "ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯦꯛꯇ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯕꯗꯧꯅ? ꯑꯗꯨꯒ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯇꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯗ ꯏꯃꯥꯅꯁꯨ ꯌꯦꯠꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯣꯏꯃꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯀꯣ! ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯕꯁꯨ ꯌꯥꯔꯣꯏ, ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯃꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯂꯒꯦ ꯈꯟꯈ꯭ꯔꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯅꯄꯥꯝꯕꯣꯝꯗꯣ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯕꯗꯤ ꯈꯪꯒꯅꯤꯗꯣ ꯅꯪ." ꯑꯁꯦꯡꯕꯅꯤ, ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯑꯔꯨꯕꯤꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯅ ꯅꯣꯡꯃꯒꯤ ꯁꯨꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯕꯥꯇꯣꯟꯅ ꯂꯣꯏꯅ ꯁꯨꯔꯝꯃꯤ꯫ ꯃꯆꯦ ꯊꯥꯗꯣꯏꯅ ꯃꯆꯦ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯁꯤ ꯍꯧꯒꯠꯂꯣ, ꯀꯥꯆꯤꯟ ꯑꯁꯤꯗ ꯐꯝꯂꯤꯕꯗꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯏꯃꯨꯡꯗ ꯆꯪꯁꯤ." "ꯍꯩ, ꯑꯩꯅ ꯁꯤꯗ ꯐꯝꯕꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤꯕꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕꯗꯣ ꯈꯜꯂꯛꯀꯅꯨ, ꯑꯩ ꯉꯥꯛꯇ ꯐꯝꯈꯤꯒꯦ." "ꯏꯆꯦ, ꯅꯪꯒꯤ ꯅꯇꯧ ꯑꯁꯦ ꯅꯅꯥꯎ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯑꯉꯥꯎꯕ ꯑꯣꯏꯅꯩ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅꯔꯅꯦ?" ꯊꯕꯥꯇꯣꯟꯅ ꯃꯁꯦꯝꯒꯤ ꯊꯃꯣꯏꯕꯨ ꯀꯌꯥꯔꯛ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯪꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯊꯟꯇ ꯂꯣꯟꯅ ꯀꯌꯥꯁꯨ ꯀꯞꯆꯔꯝꯃꯤ꯫
ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯔꯨꯕꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯏꯆꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯈꯥꯔꯣꯝꯒꯤ ꯂꯝꯖꯥ ꯃꯆꯥ ꯊꯥꯗꯣꯏ ꯍꯥꯏꯕꯤꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯗ ꯎꯅꯗꯨꯅ ꯂꯩꯍꯧꯋꯤꯅꯦ꯫ ꯏꯆꯦ ꯈꯣꯏꯕꯨ ꯀꯔꯤꯃꯇ ꯉꯥꯡꯁꯛꯇ꯭ꯔꯕꯔꯣ? ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕ꯭ꯔꯣ? ꯏꯆꯦꯕꯨ ꯅꯍꯥꯟꯃꯨꯛꯇꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯄꯥꯝꯖꯗꯦꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯀꯔꯤ? ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯎꯅꯍꯧꯏ ꯍꯥꯏꯕ? ꯐꯩ, ꯑꯔꯨꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯉꯁꯤꯗꯤ꯫ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯥꯎ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯇꯥꯕꯤꯔꯤꯕꯔꯣ? ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯏ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯃꯗꯨꯒꯤ ꯂꯝꯖꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯩ ꯇꯧꯗꯨꯅꯅꯦ, ꯁꯨꯝꯗꯨꯅꯅꯦ ꯐꯥꯕꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯕ ꯇꯥꯔꯤꯒꯦ? ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯅꯨꯄꯤ, ꯏꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯗꯨꯛ ꯇꯧꯖꯔꯁꯅꯨꯗ꯫ ꯀꯔꯤꯅꯣꯗ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ! ꯂꯝꯖꯥ ꯃꯆꯥ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩꯗꯤ ꯈꯛ ꯉꯝꯖꯔꯣꯏ꯫ ꯃꯈꯣꯏ ꯇꯥꯃꯣꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯕꯤꯔꯤꯕ ꯑꯣꯏꯔꯦ꯫ ꯐꯩ, ꯃꯈꯣꯏꯅꯅꯦ ꯂꯥꯛꯆꯔꯛꯇ꯭ꯔꯤꯉꯩ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯊꯥꯗꯣꯏꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯨꯃꯣꯛ ꯑꯃꯗ ꯂꯩꯁꯤꯡꯅ ꯍꯥꯞꯂꯤ꯫ ꯃꯅꯥꯛꯇꯅ ꯃꯥꯅ ꯐꯝꯂꯒ ꯂꯩꯁꯤꯡꯗꯨ ꯄꯔꯦꯡ ꯂꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯕꯥꯇꯣꯟꯁꯨ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯂꯦꯡꯕ ꯑꯗꯨ ꯌꯥꯎꯔꯔꯤ꯫ ꯊꯕꯥꯇꯣꯟꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯏꯆꯦꯅ ꯉꯁꯤ ꯂꯩ ꯂꯦꯡꯂꯤꯕꯁꯤꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯣꯟꯅꯕ ꯂꯩꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯅ ꯂꯦꯡꯂꯨꯒꯅꯤ? ꯃꯁꯤꯗꯤ ꯌꯣꯟꯅꯕ ꯂꯩ ꯄꯔꯦꯡ ꯅꯠꯇꯦ, ꯑꯗꯨꯕꯨꯔꯣ ꯄꯥꯝꯖꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯅꯕ ꯂꯩ ꯄꯔꯦꯡꯅꯤ꯫ ꯏꯆꯦ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯍꯦꯟꯃꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯕꯗꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯍꯥꯛꯊꯛ ꯏꯆꯦꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯔꯥꯡ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯒ ꯑꯗꯨꯛ ꯃꯉꯥꯎ ꯊꯤꯕ ꯍꯧꯅꯗꯦ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯕ ꯃꯥꯂꯪꯕ ꯑꯃꯅ ꯈꯥꯡꯍꯨꯝ ꯍꯨꯝꯈꯤꯕꯗ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯗꯤ ꯈꯪꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯕ ꯁꯥꯔꯤ꯫ ꯆꯠꯊꯣꯛꯑꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯦꯞꯂꯩ꯫ ꯅꯨꯄꯤ ꯑꯗꯨ ꯌꯣꯏꯃꯇꯣꯟꯒꯤ ꯃꯃꯥ ꯑꯔꯨꯕꯤꯅꯤ꯫ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯊꯕꯥꯇꯣꯟꯅ ꯈꯨꯝꯃꯤ꯫ ꯃꯥꯅꯤ, ꯏꯆꯦꯅꯤ꯫ ꯇꯨ, ꯁꯤꯗ ꯐꯝꯂꯤꯕꯁꯤꯅꯤ꯫ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯥꯈꯠꯄꯤꯔꯛꯎ ꯃꯪꯒꯣꯜꯁꯤꯗ꯫ ꯀꯥꯈꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ, ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯖꯩ꯫ ꯑꯔꯨꯕꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯂꯝꯖꯥ ꯁꯔꯥ ꯃꯆꯥ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯌꯣꯏꯃꯇꯣꯟꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯧꯗꯨꯅ ꯐꯥꯕꯤꯔꯤꯕ? ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯔꯨꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯎꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯎꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯎ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯊꯥꯗꯣꯏꯗꯤ ꯃꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯦ꯫ ꯃꯔꯨ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯏꯅꯦ ꯃꯗꯨꯗꯤ? ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯔꯦ, ꯄꯨ ꯄꯥꯡꯁꯨꯗꯦ, ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯛꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯈꯣꯏꯃꯨ ꯑꯣꯏꯕ ꯀꯅꯥ ꯑꯃꯕꯨ ꯂꯩꯍꯤ ꯆꯨꯞꯂꯔꯣꯏ ꯍꯥꯏꯅ ꯀꯧꯗꯕꯅꯤ꯫ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯥꯇꯅ ꯄꯥꯏꯖꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯏꯆꯦꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ! ꯅꯪꯁꯨ ꯅꯆꯦꯗꯧꯅ ꯂꯥꯏꯗꯦꯅꯦꯍꯦ꯫ ꯉꯝꯃꯤ, ꯌꯥꯝꯅ ꯉꯝꯃꯤ꯫ ꯅꯆꯤꯟ ꯅꯅꯥꯎꯅ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯑꯔꯨꯕꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯕ ꯃꯁꯤꯃꯁꯨ ꯈꯪꯉꯨ꯫ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯋꯥꯔꯛꯄꯤꯌꯨ꯫ ꯀꯩꯀꯥꯟꯗꯒꯦ? ꯅꯁꯨꯃꯥꯡꯗꯣ ꯍꯥꯟꯅ ꯁꯤꯠꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯈꯠꯅꯕꯒ ꯍꯧꯕꯤꯔꯅꯨ꯫ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦꯝꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ
ꯏꯆꯦꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯂꯩꯖꯈ꯭ꯔꯁꯅꯤ. ꯑꯩꯒꯨꯝꯕꯤ ꯀꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯃꯁꯦ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯁꯧꯒꯠꯈ꯭ꯔꯦꯗ. ꯍꯩ, ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯈꯪꯉꯨ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯔꯨꯕꯤ ꯑꯩꯅ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯗꯨꯅ ꯅꯆꯦ ꯑꯁꯤꯕꯨ ꯉꯥꯎꯍꯟꯒꯗꯕꯅꯤ ꯈꯪꯉꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯕꯥꯇꯣꯟ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ. ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗꯀꯣ. ꯃꯔꯨ ꯂꯨꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯂꯤꯕ ꯃꯆꯦꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯎꯠꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ? ꯏꯆꯦꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯁꯦ ꯂꯥꯏꯔꯕꯤꯅꯤ, ꯂꯥꯏꯔꯕ ꯃꯆꯥ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯀꯥꯎꯊꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯨꯝꯕꯤ ꯂꯝꯖꯥ ꯃꯆꯥ ꯑꯃꯕꯨ ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯏꯆꯦ, ꯅꯪ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ. ꯅꯅꯥꯎ ꯑꯩꯅ ꯏꯆꯦ ꯅꯪꯒꯤꯗꯃꯛ ꯋꯥꯖꯕꯁꯦ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ. ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯣꯟꯅ ꯀꯞꯆꯈꯤꯕ ꯀꯌꯥꯗꯣ ꯅꯪꯅ ꯎꯕꯤꯗꯦꯀꯣ. ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯋꯥꯔꯛꯄ ꯉꯝꯍꯧꯗꯕꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯁꯨꯛ ꯊꯤꯅ ꯃꯤꯅ ꯉꯥꯡꯂꯔꯦ. ꯃꯁꯤꯗ ꯏꯆꯦꯅ ꯇꯨꯃꯤꯟꯅ ꯅꯔꯥꯜ ꯌꯥꯖꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ. ꯅꯅꯥꯎ ꯑꯩꯒꯤ ꯅꯥꯞ ꯑꯁꯤꯅꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯣ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯤꯌꯦ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦ ꯅꯪꯅ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅꯅꯤꯀꯣ. ꯂꯥꯏꯔꯕꯤ ꯅꯅꯥꯎ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯏꯆꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ. ꯅꯍꯥꯛ ꯅꯊꯟꯇ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯇꯝꯅ ꯂꯩꯖꯍꯧꯔꯣ. ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯄꯨꯝꯕꯁꯦ ꯅꯅꯥꯎ ꯑꯩꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ. ꯏꯆꯦꯝꯒꯤ ꯊꯕꯥ, ꯉꯁꯤ ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯍꯧꯗ ꯏꯈꯣꯡ ꯑꯁꯤꯅ ꯊꯥꯡꯂꯨꯔꯦ. ꯉꯁꯤꯗꯤ ꯏꯈꯣꯡ ꯑꯁꯤꯗꯤ ꯇꯤꯡꯈꯪ ꯇꯨꯝꯍꯧꯅ ꯊꯤꯜꯂꯔꯦ. ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯥꯎꯔꯔꯦ. ꯉꯁꯤ ꯅꯊꯟꯇ ꯆꯩꯅꯥ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ. ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯉꯁꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯜꯂꯕꯅꯤ. ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯤ. ꯑꯩꯅ ꯏꯅꯥꯎꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ. ꯉꯁꯤ ꯑꯩ ꯂꯥꯜꯂꯦ. ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯕꯥꯇꯣꯟꯗꯨ ꯀꯞꯆꯩ. ꯑꯃꯨꯛ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯤꯠꯂꯨꯗ ꯇꯥꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯞꯂꯒꯅꯨ. ꯅꯨꯡꯗꯝꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯤ ꯆꯪꯖꯐꯝ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯆꯪꯖꯔꯨꯕ ꯈꯨꯗꯤꯡ ꯇꯥꯊꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯇꯥꯕ ꯐꯪꯒꯗꯕ. ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯅꯅꯥꯎ ꯀꯔꯤꯁꯨ ꯋꯥꯔꯧꯖꯗꯦ. ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯆꯦ. ꯃꯆꯦꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯊꯥꯗꯣꯏ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ. ꯃꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯁꯤꯃꯗꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅ ꯅꯥꯕꯒꯨꯝ ꯇꯧꯔꯤ. ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯐꯤ ꯑꯃꯨꯛ ꯁꯥ, ꯂꯩ ꯑꯃꯨꯛ ꯍꯦꯛꯇꯨꯅ ꯌꯣꯟ, ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟ, ꯃꯆꯦꯝ ꯑꯅꯥꯕꯤꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧ. ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯊꯕꯥꯇꯣꯟ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯕꯨ ꯋꯥꯗꯕ ꯁꯥꯗꯨꯅ ꯃꯆꯦꯝꯒꯤ ꯃꯤꯠꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯥꯡꯂꯤ. ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ ꯊꯕꯥꯇꯣꯟꯅ ꯃꯆꯦꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯔꯤ. ꯆꯝꯐꯨꯠ ꯑꯗꯨꯕꯨ ꯀꯣꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ. ꯊꯕꯥꯇꯣꯟ ꯍꯥꯏꯔꯛꯏ. ꯏꯆꯦ, ꯆꯝꯐꯨꯠꯁꯤ ꯈꯔ ꯆꯥꯊꯣꯛꯁꯤ. ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ. ꯅꯁꯥꯗꯨꯁꯨ ꯐꯅꯗꯤ ꯊꯣꯛꯆꯤꯜꯂꯤ. ꯌꯦꯡꯕ ꯌꯥꯗ꯭ꯔꯤ. ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤ. ꯊꯥꯗꯣꯏꯗꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯔꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯏꯆꯦꯝꯒꯤ ꯅꯣꯡꯗꯝ ꯊꯤꯔꯕꯤ ꯊꯕꯥꯇꯣꯟ, ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯒꯅꯤꯗꯀꯣ ꯅꯪꯁꯦ. ꯅꯆꯦꯝꯕꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩ ꯌꯥꯝꯅ ꯐꯠꯃꯟꯗꯦ. ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤ. ꯀꯔꯤꯅꯣ?
ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯍꯥꯏꯍꯩꯗꯦꯁꯦ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯕꯣ ꯀꯔꯤꯒꯤ ꯋꯥꯒꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯥꯗꯣ ꯐꯒꯠꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯤꯁꯤ ꯏꯆꯦ ꯅꯪꯕꯨ ꯀꯥꯎꯔꯕꯔꯣ ꯂꯥꯛꯂꯤꯕ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯇꯝꯁꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯣ ꯃꯇꯝꯁꯤ ꯀꯨꯏꯗ꯭ꯔꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯁꯤ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯀꯠꯁꯤ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯍꯥꯏꯕ ꯃꯗꯨꯕꯨ ꯇꯝꯒꯗꯕꯒꯤ ꯃꯍꯨꯠ ꯅꯆꯦꯝ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯁꯤ ꯑꯣꯏꯅ ꯀꯠꯈ꯭ꯔꯒꯦ ꯏꯆꯦ ꯅꯪꯅꯇ ꯅꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ ꯏꯆꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯁꯤ ꯐꯤꯁꯨ ꯁꯥꯕ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯑꯩꯁꯦ ꯃꯆꯦꯕꯨ ꯆꯝꯐꯨꯠ ꯈꯔ ꯏꯟꯕꯤꯔꯤ ꯃꯗꯨꯕꯨ ꯂꯣꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯐꯤꯁꯥꯀꯣꯜꯗ ꯐꯝꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯁꯅꯝ ꯆꯦꯅ ꯄꯨꯟꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯊꯕꯥꯇꯣꯟꯅ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯔꯤ ꯏꯃꯨꯡꯗꯒꯤ ꯊꯥꯗꯣꯏꯗꯨ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦꯝꯒꯤ ꯊꯕꯥꯇꯣꯟ ꯅꯪꯕꯨ ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯣꯕ ꯍꯩꯃꯥ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯐꯃꯨꯡꯗ ꯑꯗꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯃꯄꯥꯜꯁꯤꯗ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯐꯨꯔꯒ ꯑꯅꯥꯕꯁꯨ ꯍꯦꯟꯖꯤꯟꯈꯤꯅꯕꯅꯤ ꯏꯅꯥꯎꯒꯤ ꯐꯤꯁꯥꯀꯣꯟ ꯃꯈꯣꯜ ꯑꯁꯤꯅ ꯅꯆꯦꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯀꯌꯥ ꯄꯤꯔꯔꯤ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯄꯂꯦꯝ ꯏꯃꯥꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯕ ꯀꯥꯟ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯪꯒꯅ ꯉꯥꯟꯊꯗꯨꯅ ꯄꯂꯦꯝ ꯏꯃꯥꯕꯨ ꯁꯪꯕꯗꯣ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ ꯃꯆꯦꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯕꯥꯇꯣꯟ ꯐꯤ ꯁꯥꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯆꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯂꯦꯝ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯦꯝꯒꯤꯗꯃꯛꯇ ꯅꯅꯥꯎ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦꯝꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯄꯥꯜꯁꯤꯗ ꯂꯩꯗꯨꯅ ꯅꯪꯅ ꯐꯤ ꯁꯥꯕꯕꯨ ꯁꯪꯂꯒꯦ ꯅꯪꯒꯤ ꯇꯦꯝ ꯑꯃꯗꯤ ꯄꯥꯡꯒꯟ ꯂꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯄꯦꯟꯅ ꯇꯥꯔꯒꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯛꯁꯅꯨ ꯅꯆꯦꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯒꯦ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜꯗꯣ ꯏꯆꯦ ꯇꯥꯔꯒꯦ ꯊꯕꯥꯇꯣꯟ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯦ ꯃꯆꯦꯒꯤ ꯄꯦꯟꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯊꯥꯗꯣꯏ ꯗꯥꯏꯔꯤ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯦ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯗꯨꯗ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯇꯧꯔꯤ ꯊꯥꯗꯣꯏ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯤꯒꯨꯝꯕ ꯊꯦꯡꯅ ꯇꯥꯡꯂꯧ ꯃꯇꯝ ꯑꯁꯤꯒꯨꯝꯕꯗ ꯑꯗꯨꯉꯩ ꯄꯤꯁꯛ ꯄꯤꯛꯂꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯍꯧꯅ ꯊꯦꯝꯕ ꯌꯥꯗꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯈꯤꯕꯗꯨ ꯊꯥꯗꯣꯏꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯅꯥꯎꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯆꯦꯝ ꯑꯩꯅ ꯄꯂꯦꯝ ꯏꯃꯥꯒꯤ ꯁꯛꯇꯝ ꯂꯧꯔꯒꯦ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯊꯦꯝꯕ ꯌꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯈꯤꯕꯗꯣ ꯃꯗꯨꯒꯤ ꯁꯛꯇꯝ ꯂꯧꯔꯣ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯀꯦ ꯊꯕꯥꯇꯣꯟ ꯀꯞꯅ ꯀꯞꯅ ꯐꯤ ꯁꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗ ꯃꯆꯦꯕꯨ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯃꯆꯦꯗꯨ ꯃꯁꯥ ꯅꯣꯡꯕ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯊꯦꯡꯂꯨꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯦꯡꯕ ꯑꯗꯨꯗ ꯃꯆꯦꯒꯤ ꯍꯛꯆꯥꯡꯗꯨ ꯑꯣꯏꯔꯣꯝꯗ ꯗꯛ ꯇꯨꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯊꯕꯥꯇꯣꯟꯗꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯏꯆꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯂꯣꯏꯔꯦꯗꯅ ꯏꯆꯦ ꯍꯧꯒꯠꯂꯨꯁꯤ ꯃꯆꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯂꯥꯏꯔꯕ ꯃꯥꯒꯤ ꯋꯥꯔꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯆꯦꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯊꯕꯥꯇꯣꯟꯅ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯆꯦꯝꯒꯤ ꯂꯥꯏꯔꯕꯤ ꯊꯕꯥꯇꯣꯟꯗꯨ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤꯔꯝꯃꯤ